Khongjomda Leiba Lalit Madhop Sharma Higher Secondary School da Anekpa Oja Marina Chalairamba Thengnare HAINA MSF ki Vice President PREM NINGONBAM na KHUTYEK PIDUNA THADORAKPA CHEROL AMADA PHONGDORAKLI CHEROL asina makata na hai mahiroi amasung miyamgi yaifana bakumja lising ani kunmathoi dagi mahiroi lup asina High School Taramapan Higher Secondary gi thakta pukhatkre loinana school singi fibam yengsinbagi khongcha suchatuna lakpagi saruk ama oina Lalit Madhop Sharma Higher Secondary School amadi nongpok sangmaida leiba Sekmai Kumbi Higher Secondary School da su yengshinki makata na su khongjong asi chathaki gani hairi di mana one district channel Leiba Madhop Secondary Satra sing like tak penting nazar ki amadi nopok Sengmai da Leiba Sengmai Kumbi Higher Secondary sasar rumah tanda primary teacher Oja Marina amadi Oja Kumari hire tawraga classing Chalairamba Thengnare ki MSF ki academic campaign ni makhada akoi lain tina chamse haiba academic campaign ni makhada ngasi chasariba school sing ngasi da salubada MSF na thwai nungai jade manipur government na school khagalasi haiba mission asi Delhi government gi THADORAKPA scheme da yawba paisa roknaba misal oirabra laigiraba ojasing mapung phana lehenba yadaba mission oibra natraga school khatamak sanaba leiba mission oibra mission amam mathok tarabra high school dagi higher secondary upgrade tawkraba secondary sing asi oda leramdaba si mission na thawai haksang yauna jaladinge Oja matung phana lehense mission ama mathau kadabra masi oda sing matung phana lehenba ngamoi dawribra aduna mission ama lehalaba matung mapung phana senthang kaitharak matung oja sing len gadawribra masi natrabdi yaroi haina Department of Education na wakhal